BJP amasung chatminariba party singya punba MLA kunmathoina state asida lengak semge hairabadi governor da hana chatkadabani karigidamak prime minister amasung union home minister da chatlibano haina MPCC ki president loinana wangkem AC ki MLA kaisam megachandran hanglakle X ta thagalakpa mahaki warolda kaisam megachandran hai member humfu gi manungda makhoi kunmathoina anauba lengak semge hairabadi state asigi constitutional head oiriba governor da hana chatuna claim tawgadabani madugi mahutta prime minister amasung home minister manakta chatlaga che iriba sina takpadi makhoina governor ga unaraga lengak semna bohonabada thausate takpani hauzik state asida president's rule leiribani haibasi kaufade Manipur miyamna pikiba mandate adu masa-masagi political gi khudong chana bagidamak sijannaroidabani miyamna ahongba ama pami haibasi khangadabani aikoina su miyamna ahongba ama purakpada ikai khumnagadabani haiki